Schizophrenia haibasi brain gi asoiba amana maram oiraduna achumba masak khangba ngamlaktaba wakhal gi anaba makhal amani laina asina naraba miyosing karigumba kanda sunglei leitaba posak ama wakhalna sagatuna mamangmakta leire haina khanjabaga loinana mitta uhaidaba posak kaya urakpa yai masina maram oiraduna wakhal khanbagi maongda yamna chauna ahongba lai laina asi matam sangna loinarakpa maramna atenba matamgi manungda fahanba ngamde laina asigi maru oiba layong singdi sunglei leitaba posakta chap chana thajaba thamba mina chumna nokjarabasu nangonda oiraboi ningba khudong thiba thodok ama soidana thoklagani haina chap yungna thajaba amasung masamaki haksangi kayatsing ningthina mathau tawdre haina seranana thajaba asina chingbani karigumba kanda wakhalna sagatuna mitta makhal makhal urakpa amasung nakongda makhal makhal gi khonjen tarakpaga loinana mamai makok samnadaba amasung mari leinadaba wa nganglakpa yai marak maraktana angang masagi matawgum ngangna saknaba yadaba maram isa chadana saurakpa mathauda pukning changlaktaba amasung mirak tina ningdabagi maong uba phanglakpa yai ingkhalakpa mapung marai pharakpa matamda laina achina naba tarabadi bak hek khangba ngamde maru oina laiong khara panba tarabadi mamanaba tinau yadaba mahai masing tambada nongmagi sontharakpa tumba yadaba ayamba matamda saurang mairangna dunata leiba honaningba watpa amasung mathanta tumina pangleida leiba asina singbani laina asina narba miyoi ayamba punsi asi hinglubagi thoina kanadre khanduna masa mathanta sijaningbagi wakhal poklai maram aduna makhoibu yamna sectionna amadi hai singna loinaba mathau tai hauzik phawgi oinadi schizophrenia oirakpagi chapchaba maram khangba ngamdri adum oinamak mi amagi jingi oiba asoiba amasung akoibagi phibamna laina asi ohelakpani haina hiram asida thijilliba kangbuna chapchana thajaba thamli masigi sumathakta brain manungda masa mathanta thokcharakpa dopamine amadi glutamate koba neurotransmitter sing amadi atai chemical sing nasu laina asi ohelakpata chaungna mateng pangi laina asina ohelakpa yaba khudong thiba singdi suicide masa mathanta sokhanjaba wakhal waba amasung nungaitaba yu natraga drug lana sijinaba imung manung mahi langba thabak tawba natraga mahi tamada pukning changba ngamdaba amasung khanaidagi lapthokna leiba asina singbani schizophrenia gi damaktadi punsi chuppa layengba mathau taba maramna laiong amata uba phangdrabasu makha tana layengduna adumak leigadabani layengba haibasida hidak langthak bijaba khakki wa nate psychosocial therapy matengna wakhal khanbagi maong hongdokhanbasu mathau tai schizophrenia gumba pukning wakhalgi laina amabu laksinnaba hotnaba haibasi marup mapang amadi imung manunggi miyoisinggi damaktasu achouba singnaba amani maram aduna laina asigi maramda chawrakpa maong ama khangdoknaba hotnabaga loinana anaba mi amabu kamdongna loinagadage haibadu mamut tana khangnaba hotnagadabani hiram asigi matangda sport group amaga khusamnaba kanagani schizophrenia ngakthoknaba chapchaba pambai leitaba tarabasu nganna layeng hauba haibasina khwaidagi faba pambaini haina longnari phibam henjandringaida hidak langthak pijaduna amadi psychosocial therapy chathaduna wakhal khanbagi maong semdoknaba honagadabani nongmagi manungda ngahak ningsa sor sangna honduna meditation tawbusu adumak kanagani layengduna fakraba matungda amuk hanna naraktanabagi marak marakta doctor amadi therapist ka tanaduna makhoigi pautak lawgadabani